Eengel thagee wahanthok mayamda khangminasi mayam punna mireng khangminasi tha thagee maming ase magi wahanthok adum leijai aduga handaga se Eengel thani Eengel bu Eeyel Eengen hai ju khangnai ko maram asina Eengen thagee wahanthok Eengel thabo Eeyel natraga Eeyen tha haina su khangnai wahanthok asumna hari palemgi pibunungda lairiba angang nawa aduna palemgi khongkap za khiba aduna lutong singli nauri kaya poktuna nawa angang do haksang da chele na semba lutong singli nauri adubu igi yendagi pokpuni haiduna loidam tha jamagi mamingbu Eeyel natraga Eeyen natraga Eengen tha haina khangnai mapan thong da chu aikhoina ure madudi hauriba mana masing panbi kaya napi mai marong kaya makhau maka lamna hauba thani maramasne Eengel thagee wahanthok ase asumna ipai epusingna hairami Eengel thagee wahanthok atopa masu leiri ado masina ipai epusingna summi haiduna hairambado madui wahanthok do aina mayamda utsabani mayamna gi video sibu share to binam singjari aduga gi YouTube channel subscribe to binam na mapung phan view na mayamda hajari yai phare